amagi warini. Ningthau panba leibak amagi apikpa khungang amada maraibak thiraba imung amada Chinglen kauba naha pakhang ama leirami. Chinglen gi mapa ase chatpa ngamdabagi anaba amana naduna matam pumbada lei. Chinglen gi mamana mapa senaduna leibana Chinglena Ching turel umang wamangda sadan bachatuna uhai wahai hektuna mamaga mapaga punna hingminarami. Chinglen thanglangba ten kapa sarit sarat su yamna hairami aduna Chinglena sa phaba uhai wahai hekpa yamna hairami. Chinglen ngasi su sadan bachatki khutta thangten amadi chawraba khawjaw ama paiduna mapa mangolda macha halakpa ngairi mama chak insang thongli. Tabrani mama. Taye taye ai insang se amukta thagalamkhige. Nacha nupadubu ayuk nganna chatkibadaine. Hoi aikoina tumba haugatringaida chatkibani kaidorage mapa. Mana halakpa matam oidribarane he. Ngasi ichadu thengbu maline he. Thengde hoi matam budi yaure. Ngahangai halakpa matamdo. Handakti mitse yamna chongine he. Mang hanaga nungaitabane icha nupadubu hena khanjilunuda mapa. Kaisu tawroi cha nupado. Kaisu tawdaba oisanu. Aina hek khong ase chingdana chatpa ngamdabadagi icha Chinglen ase warabani. Mapa aina tawgadaba sing ase mana mapa saduna tawduna leire. Adubudi chume. Ado moi mapa ichagi mamangdaga adumaina kapakanuko amuk saukini. Nacha nupagi mihuldo khangidana. Yumsigi ahalni ichana hauji oiribase. Chinglen khawda haira mayam ama lengjumdana sajilaba ama yanduna changlai. Tu, moi mapa, nacha nupa Chinglen hale tu. Lai. Mapa sonjarabasu, icha Chinglen gi masa asidi kayada wangchawna phajaribano. Nongmata wai haibasu leite, talli haibasu haide. Konungdaga purabadi lanmi oinanaba tap laukini bo. Karinoda Lanmi kaina ichadine ningthau oidoini kaide lanmino haiduba. Ima babaga kari wari sanino. Kaisu nateda icha lakmandabadudane icha ngairamlibani. Napaga wari sanaraga. Ado ima haisingse ai kaithelda chalaga thuna yonthokige. Adu natrabadi haise loina patkrani. Chak hana charo imana loirabani ne. Hoima Adudi thibiro achakto. Baba, imungda changnase nacha thanglage. Hoi. Chinglenna mapado pamlaga thangjillami aduga chak charaga kaithelda amuk chatlami. Kaithelda Chinglenda ngaujabi maulaisabi kayasu yauri. Mau kharana Chinglen laehe mangondagi oina hailaurusi. Hoi, manabu pura abadi patlasu aidi dum hawi. Aidi kemte hek puraktasu Chinglen bu uradi pangaude hawi. Hanubi kharana mau akhatpi singa se Chinglen laklabadi loina chensina khrani. Moigi nupa singa dubu khangdaba jala khangdeni he. Matu singa sina kaithela laklaga khatliba se. Ho iche aikoi suna hawairam labadi Chinglen ubadane adum khatladabani. Hanubi amana mu hairae. Taningde he adugumba mi manbro aise. Iwa ipuroi babu yamna kina nushina laini khanduna lajaribani. Aidi laisari ngaidasu mau oirakandasu khajarakte langjarakte. O aduna oitare ichena nupa anida yumpa laise. Moi ahal sing adun noi hanubi amado binglauna sawi. He nangna kari khangladana. Naya adu khigatkanu. Naya aduda pandumase namsalawra ha. Aina iwa ani narido iwa amada seba tawba pendadana naribani ni he. Nang kadi khangi ha. Chindumbi namong thina tawbi nasuda mijang mikhai naibi. Ahal amado sawrae. Hera ichegi wadu khare henmali. Ichi haiduna sum kawbasida mi usitiro. Pandum namgi kaina thangjing se oina naya aduda namsalawra ha. Ngamladi namune maru oina tupthokene. Ije tapthongni he. Ibema nangsu tapthongni.
ꯀꯩꯊꯦꯜꯁꯤꯗ ꯃꯤ ꯂꯣꯏꯅ ꯌꯦꯡꯅꯔꯤꯅꯦ ꯇꯧꯔꯤꯁꯦ. ꯍꯦ, ꯈꯥꯝꯃꯛꯀꯅꯨ. ꯅꯣꯏꯁꯨ ꯉꯁꯥꯏ ꯅꯣꯛꯈꯤꯗꯥꯏꯅꯦ? ꯃꯥꯅ ꯉꯥꯡꯕꯗ ꯍꯥ, ꯅꯣꯏ ꯃꯁꯦꯟ ꯃꯤꯆꯪꯅꯤ ꯍꯥꯏꯕ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯦ. ꯀꯔꯤ ꯑꯍꯜꯅꯤꯒꯦ ꯁꯤꯗꯤ? ꯈꯥꯝꯃꯣꯏꯗ, ꯐꯨꯒꯤ ꯐꯨꯖꯁꯅꯨ. ꯑꯍꯜ ꯑꯅꯤꯗꯨ ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯥꯅ ꯌꯣꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯊꯣꯝꯅꯔꯛꯏ. ꯃꯤꯁꯤꯡꯅ ꯀꯨꯝꯍꯩꯒꯨꯝꯅ ꯌꯦꯡꯅꯔꯤ. ꯑꯉꯥꯡ ꯑꯃꯗꯤ ꯈꯥꯎ ꯑꯆꯧꯕ ꯑꯃꯗ ꯃꯣꯏꯅ ꯂꯪꯅꯔꯤꯕ ꯑꯦꯟꯁꯥꯡꯁꯤꯡ ꯑꯗꯨ ꯈꯨꯟꯗꯨꯅ ꯍꯥꯞꯆꯤꯜꯂꯤ. ꯐꯔꯦ, ꯁꯨꯃꯥꯏꯅ ꯅꯨꯡꯇꯤꯒꯤ ꯈꯠꯅꯔꯗꯤ ꯑꯩꯗꯤ ꯆꯔꯥꯒ ꯁꯨꯛꯍꯦꯟ ꯍꯦꯜꯂꯔꯣꯏ. ꯄꯨꯕ ꯉꯝꯗ꯭ꯔꯁꯨ ꯄꯣꯊꯥ ꯄꯨꯒꯦ ꯍꯥꯏꯕꯅꯦ ꯑꯩꯗꯤ. ꯃꯣꯏꯅ ꯂꯪꯅꯕꯁꯤꯗ ꯉꯥꯗꯪꯒ ꯌꯥꯎꯔꯝꯅꯗꯤ ꯐꯒꯗꯕꯅꯤ. ꯏꯕꯣ, ꯀꯩꯅꯣꯍꯦ, ꯈꯣꯏꯗꯧꯒ ꯁꯥꯎꯒꯠꯄꯅꯦ. ꯁꯥꯎꯕꯗꯤ, ꯑꯗꯣ ꯉꯥ ꯑꯌꯥꯏꯕ ꯌꯥꯎꯔꯗꯤ ꯉꯥ ꯑꯌꯥꯏꯕꯁꯨ ꯂꯪꯅꯧꯋꯣ. ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯥꯎꯅꯤꯡꯃꯟꯗꯅ ꯑꯉꯥꯡ ꯑꯗꯨꯗ ꯈꯨꯄꯥꯛꯅ ꯍꯥꯏꯖꯤꯟꯗꯅ ꯊꯥꯔꯛꯏ. ꯑꯉꯥꯡ ꯑꯗꯨ ꯀꯟꯅ ꯀꯞꯄꯤ. ꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯆꯠꯈꯤ. ꯍꯅꯨꯕꯤ ꯍꯥꯏꯁꯤꯅꯤ. ꯑꯩꯈꯣꯏ ꯃꯥꯗ ꯇꯥꯛꯊꯣꯛꯀꯦ. ꯍꯅꯨꯕꯤ, ꯅꯪ ꯑꯩꯈꯣꯏ ꯃꯥꯗ ꯇꯥꯛꯊꯣꯛꯀꯦ. ꯆꯤꯡꯂꯦꯟ ꯑꯔꯦꯝꯕ ꯁꯥ ꯈꯔꯗꯨꯒ ꯆꯦꯡ ꯍꯋꯥꯏ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯏ. ꯑꯔꯦꯝꯕꯁꯤꯗꯤ ꯑꯩꯒꯤ ꯇꯥꯔꯦꯅꯦ. ꯐꯖꯅ ꯌꯥꯏꯔꯒ ꯆꯥꯊꯕ ꯍꯥꯏꯕꯗꯨꯅꯤ. ꯆꯤꯡꯂꯦꯟꯅ ꯁꯥ ꯐꯥꯗꯨꯅ ꯍꯩꯔꯥ ꯍꯦꯛꯇꯨꯅ ꯌꯣꯟꯕ ꯃꯃꯥꯒ ꯃꯄꯥꯒꯕꯨ ꯁꯦꯟꯅꯖꯗꯨꯅ ꯂꯩꯕ ꯊꯥ ꯈꯔ ꯑꯃꯨꯛ ꯍꯧꯈꯤꯔꯝꯃꯤ. ꯅꯣꯡꯃꯗꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯕꯨ ꯃꯥꯡꯈꯤꯕꯒꯤ ꯄꯥꯎꯖꯦꯜ ꯆꯦꯜꯂꯝꯃꯤ. ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯕꯨ ꯊꯤꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯄ ꯉꯝꯕ ꯃꯤꯗ ꯌꯥꯝꯂꯕ ꯁꯅꯥ ꯂꯨꯄꯥ ꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯂꯝꯃꯤ. ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯑꯌꯦꯛꯄ ꯁꯛꯇꯝꯁꯨ ꯈꯨꯜ ꯈꯨꯗꯤꯡꯒꯤ ꯊꯦꯠꯂꯤ. ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯃꯤ ꯑꯅꯝꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯕꯨ ꯊꯤꯕ ꯆꯠꯅꯔꯝꯃꯤ. ꯆꯤꯡꯂꯦꯟꯗꯤ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ. ꯉꯁꯤꯁꯨ ꯆꯤꯡꯂꯦꯟ ꯀꯩꯊꯦꯜꯗ ꯍꯩꯔꯥ ꯃꯌꯥꯝ ꯑꯃꯒ ꯁꯥ ꯑꯁꯦꯝꯕ ꯈꯔꯒ ꯌꯣꯜꯂꯤ. ꯀꯩꯊꯦꯜ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯋꯥꯔꯤ ꯉꯥꯛꯇꯁꯨ ꯁꯥꯟꯅꯔꯝꯃꯤ. ꯑꯩꯈꯣꯏ ꯆꯤꯡꯂꯦꯟꯗꯤ ꯁꯅꯥ ꯂꯨꯄꯥꯒ ꯄꯥꯝꯗꯕꯔꯥ ꯀꯩꯅꯣ? ꯀꯩꯊꯦꯜꯗꯇ ꯎꯏꯅꯦ. ꯆꯤꯡꯂꯦꯟꯁꯦ ꯑꯩꯈꯣꯏ ꯎꯕ ꯐꯪꯂꯔꯣꯏꯅ ꯀꯩꯊꯦꯜꯁꯦ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔꯕꯖꯥꯠꯅꯤ. ꯃꯧ ꯑꯃꯅ ꯅꯣꯛꯂꯒ, ꯆꯨꯝꯕ꯭ꯔꯣ ꯆꯤꯡꯂꯦꯟ? ꯏꯆꯦ, ꯑꯩꯗꯤ ꯅꯣꯏꯅ ꯍꯥꯏꯔꯤꯕ ꯁꯥꯔꯤꯕ ꯋꯥꯔꯤꯁꯤꯡꯁꯦ ꯚꯥꯞꯀ ꯇꯥꯖꯗꯦꯗ. ꯑꯁꯦꯡꯕꯔꯣ ꯍꯥꯏꯁꯤꯕꯣ? ꯅꯪꯕꯨ ꯑꯩꯈꯣꯏ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯃꯥꯡꯕꯒꯤ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯗꯕ꯭ꯔꯣ? ꯇꯥꯏꯌꯦ ꯏꯆꯦ. ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯕꯨ ꯊꯤꯕ ꯐꯪꯕ ꯃꯤꯗ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯄꯤꯅꯤ ꯍꯥꯏꯕꯗꯨꯗꯤ ꯅꯪꯕꯨ ꯇꯥꯗꯕ꯭ꯔꯣ? ꯇꯥꯏꯌꯦ ꯏꯆꯦ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨꯕు ꯊꯤꯕꯒ ꯆꯠꯅꯤꯡꯗꯕ꯭ꯔോ? ꯑꯗꯨ ꯐꯪꯂꯕꯗꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯐꯪꯗꯣꯏꯗꯣ ꯄꯥꯝꯗꯕ꯭ꯔꯣ ꯅꯪꯕꯣ? ꯑꯣ, ꯑꯩꯅ ꯍꯥꯏꯕꯗꯣ ꯆꯨꯝꯗꯣꯏꯅꯤ. ꯆꯤꯡꯂꯦꯟꯁꯦ ꯑꯩꯈꯣꯏ ꯎꯕ ꯐꯪꯂꯔꯣꯏꯅ ꯄꯥꯈꯠꯇꯅ ꯆꯠꯇ꯭ꯔꯤꯅꯦꯃꯤ. ꯏꯆꯦꯁꯤꯡ, ꯑꯩꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯣ ꯊꯤꯔꯤꯉꯩꯗ ꯑꯩꯒꯤ ꯏꯃꯥ ꯑꯁꯣꯟꯕꯤꯒ ꯏꯄꯥ ꯑꯅꯥꯕꯒꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯒꯅꯤ? ꯑꯗꯨꯒ ꯆꯠꯇꯣꯏꯗꯨꯅ ꯐꯪꯅꯤ ꯐꯪꯉꯣꯏ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ. ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯅ ꯁꯅꯥ ꯂꯨꯄꯥꯅꯤ. ꯏꯃꯥꯒ ꯏꯄꯥꯒꯗꯒꯤ ꯍꯦꯟꯕ ꯑꯩꯒꯤꯗꯤ ꯀꯅꯥꯁꯨ ꯂꯩꯇꯦ. ꯑꯁ, ꯆꯤꯡꯂꯦꯟꯒꯤ ꯋꯥꯁꯤꯗꯤ ꯄꯤꯕꯨ ꯇꯥꯒꯦ ꯇꯧꯏꯗ. ꯑꯗꯨ ꯏꯆꯦꯁꯤꯡ, ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨꯕꯨ ꯀꯃꯥꯏꯅ ꯃꯥꯡꯉꯤꯖꯥꯠꯅꯣ? ꯑꯣ, ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯗꯕꯤ, ꯅꯤꯡꯊꯧ ꯀꯅꯥꯝꯇꯅ ꯄꯥꯝꯕꯤꯗꯕꯤ ꯑꯃ ꯂꯩꯕꯗꯨꯅꯅꯦ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄꯤꯃꯟꯕꯗꯒꯤ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯒ ꯆꯠꯈꯤꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯅꯪꯗꯤ ꯌꯥꯝ ꯈꯪꯉꯤꯅ. ꯀꯃꯥꯏ ꯈꯪꯉꯤꯅꯣ? ꯀꯩꯅꯣ, ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯔꯤꯗꯨꯗꯤ. ꯑꯗꯨꯕꯨ ꯃꯄꯥ ꯏꯅꯤꯡꯊꯧꯗꯨꯕꯨ ꯀꯩꯝꯇ ꯈꯪꯗꯕ ꯖꯥꯠꯂꯣ? ꯑꯣ, ꯈꯪꯗꯦꯌꯦ. ꯃꯄꯥꯒꯤ ꯃꯃꯥꯡꯗꯗꯤꯅꯦ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ. ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯍꯦꯛ ꯎꯗ꯭ꯔꯕ ꯂꯩꯇ꯭ꯔꯕ ꯌꯥꯝꯅ ꯊꯤꯅ ꯑꯣꯠꯄꯤ ꯍꯥꯏ. ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯌꯦ. ꯅꯤꯡꯊꯧꯅꯒꯅꯦ ꯈꯔ ꯉꯥꯡꯂꯨꯔꯕꯗꯤ ꯀꯞꯇꯅ ꯂꯥꯎꯗꯅ, ꯏꯃꯥ ꯄꯥꯕ ꯏꯕꯨꯡ ꯅꯤꯡꯊꯧꯅ ꯃꯆꯜꯂꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯔꯦ ꯀꯥꯏꯅꯅꯦ ꯂꯥꯎ ꯈꯣꯡꯗꯅ ꯀꯞꯄꯦ ꯍꯥꯏꯅꯦ. ꯊꯔꯣ ꯃꯥꯔꯣꯒ ꯑꯣꯜꯂꯒ ꯍꯦꯛꯇ ꯀꯞꯄꯦꯌꯦ. ꯑꯗꯨꯅꯅꯦ ꯏꯅꯤꯡꯊꯧꯅ ꯀꯩꯝꯇ ꯍꯥꯏꯗꯕꯅꯦ ꯍꯥꯏ. ꯆꯤꯡꯂꯦꯟꯅ, ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯕ ꯖꯥꯠꯂꯣ ꯑꯗꯨꯗꯤ? ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯤꯅꯦ ꯌꯥꯝꯅ ꯇꯞꯄꯦ ꯍꯥꯏ. ꯃꯕꯨꯡ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯩ ꯍꯥꯏ. ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ ꯂꯥꯠꯆꯕꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏ. ꯁꯨꯡꯁꯥꯎꯁꯨ ꯁꯥꯎꯒꯟꯗꯦ. ꯐꯅ ꯋꯥꯔꯕꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒꯇ ꯂꯩ ꯍꯥꯏ. ꯃꯅꯦꯗꯨꯅ ꯐꯅ ꯊꯤꯅ ꯇꯧꯔꯁꯨ
ꯁꯨꯡꯁꯥꯎ ꯁꯥꯎꯗꯦ ꯑꯗꯨꯅ ꯃꯄꯥꯅꯁꯨ ꯀꯌꯥ ꯈꯪꯗꯕꯖꯥꯠꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯩꯒꯤ ꯀꯣꯅꯨꯡ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯤꯕ ꯑꯣ ꯂꯩꯄꯥꯛ ꯀꯌꯥꯗꯒꯤꯅꯦ ꯃꯅꯦ ꯌꯦꯡꯕ ꯂꯥꯛꯄ ꯅꯤꯡꯊꯧ ꯔꯥꯖꯀꯨꯃꯥꯔꯁꯤꯡ ꯑꯗꯨꯅꯅꯦ ꯃꯅꯦꯗꯨꯗꯤ ꯄꯥꯝꯗꯦꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯕ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯑꯗꯨꯅꯅꯦ ꯃꯅꯦꯗꯨꯅ ꯅꯪ ꯂꯩꯔꯤꯕ ꯃꯈꯩ ꯑꯩ ꯅꯨꯡꯉꯥꯏꯕ ꯐꯪꯂꯔꯣꯏ ꯌꯨꯝ ꯄꯥꯟꯕ ꯈꯪꯂꯔꯣꯏ ꯍꯥꯏꯗꯅꯅꯦ ꯅꯪꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯒꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯁꯤꯖꯔꯒꯦ ꯍꯥꯏꯗꯅꯅꯦ ꯊꯥꯡꯅ ꯊꯤꯟꯖꯤꯟꯒꯦ ꯇꯧꯏ ꯀꯩꯅꯣ ꯅꯪꯗꯤ ꯃꯤꯠꯅ ꯍꯦꯛ ꯎꯗ ꯎꯔꯕꯒꯤ ꯃꯑꯣꯡꯗ ꯀꯩꯅꯣ ꯑꯩ ꯅꯨꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯔꯤꯅꯤ ꯃꯤ ꯂꯣꯏꯅ ꯈꯪꯉꯤ ꯍꯥꯏꯌꯦ ꯃꯅꯦꯗꯣ ꯀꯤꯕꯒꯤ ꯋꯥ ꯉꯥꯡꯅꯗꯕꯅꯤ ꯍꯥꯏ ꯋꯥꯔꯤꯗꯤ ꯏꯆꯦꯗ ꯂꯩꯔꯦꯅꯦ ꯑꯗꯣ ꯆꯤꯡꯂꯦꯟ ꯅꯪꯗꯤ ꯅꯁꯥ ꯅꯎꯁꯨ ꯌꯥꯝ ꯐꯩ ꯋꯥꯡꯁꯨ ꯋꯥꯡꯉꯤ ꯅꯪ ꯂꯥꯟꯃꯤ ꯑꯣꯏꯅꯤꯡꯂꯕꯗꯤ ꯅꯆꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎꯀꯣ ꯅꯪ ꯍꯥꯞꯄꯤꯒꯦ ꯍꯥꯏꯔꯣ ꯏꯅꯤꯡꯊꯧꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕꯒ ꯃꯥꯜꯂꯦ ꯀꯩꯅꯣ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯌꯥꯔꯦ ꯌꯥꯔꯦ ꯈꯪꯉꯦ ꯅꯪꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯎ ꯅꯨꯄꯥꯗꯣ ꯀꯣꯅꯨꯡꯗ ꯂꯥꯟꯃꯤ ꯑꯣꯏꯔꯤꯅꯦ ꯍꯥꯏꯕ ꯇꯣ ꯌꯥꯔꯦ ꯑꯗꯣ ꯏꯆꯦ ꯑꯩꯗꯤ ꯃꯤꯅꯥꯏ ꯑꯣꯏꯔꯣꯏꯍꯦ ꯃꯤꯅꯥꯏ ꯑꯣꯏꯔꯁꯨ ꯏꯃꯥ ꯏꯕꯥꯒꯤ ꯅꯠꯇꯅ ꯑꯗꯣ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯩꯒꯤ ꯄꯣꯠꯁꯨ ꯂꯣꯏꯔꯦ ꯃꯧꯁꯤꯡ ꯑꯗꯨ ꯆꯤꯡꯂꯦꯟꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯍꯅꯨꯕꯤ ꯑꯃꯅ ꯂꯥꯎꯔꯛꯏ ꯍꯣ ꯄꯥꯈꯪ ꯃꯆꯥꯗꯣ ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯅꯣꯏ ꯃꯌꯥꯝꯅ ꯌꯦꯡꯃꯟꯗꯅꯅꯦ ꯃꯤꯒꯤ ꯃꯆꯥꯗꯣ ꯇꯨꯝꯁꯤꯜꯂꯛꯏꯅꯦꯍꯦ ꯅꯣꯏꯅ ꯌꯦꯡꯉꯤ ꯑꯗꯨꯃꯥꯏꯅꯅꯦ ꯅꯪꯒꯤ ꯅꯨꯄꯥꯗ ꯌꯦꯡꯂꯕꯗꯤ ꯅꯣꯏ ꯅꯨꯄꯥꯗꯨꯅ ꯀꯌꯥꯝ ꯂꯨꯅ ꯇꯧꯕꯤꯅꯤ ꯑꯣ ꯏꯅꯦ ꯑꯍꯜ ꯑꯣꯏꯕ ꯎꯟꯁꯥ ꯈꯨꯏꯕꯁꯦ ꯌꯥꯝ ꯀꯜꯂꯛꯄ ꯃꯥꯜꯂꯤꯗ ꯍꯣ ꯀꯜꯂꯛꯆꯗꯦ ꯅꯣꯏ ꯎꯕꯗ ꯅꯍꯥꯒ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ ꯏꯕꯦꯝꯃ ꯀꯜꯂꯛꯇ꯭ꯔꯕꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕꯤꯌꯨ ꯑꯉꯥꯡ ꯑꯃꯅ ꯈꯟꯅꯔꯛꯑꯗꯤ ꯐꯅꯤꯗ ꯈꯥꯎꯁꯦ ꯊꯟꯅꯕ ꯄꯨꯈꯤꯒꯦ ꯉꯁꯤꯁꯨ ꯃꯁꯤ ꯑꯉꯥꯡꯁꯦ ꯌꯦꯡꯉꯨꯅꯦꯍꯦ ꯈꯥꯎ ꯑꯁꯤ ꯍꯥꯡꯇꯣꯛꯂꯒ ꯉꯥꯏꯗꯨꯅ ꯂꯩꯔꯦꯅꯦ ꯃꯥꯅꯗꯤ ꯈꯪꯂꯝꯂꯣꯏ ꯉꯁꯤꯗꯤ ꯊꯥꯅꯅꯕ ꯂꯩꯇꯨꯝ ꯑꯣꯏꯅ ꯄꯨꯔꯛꯂꯦ ꯍꯥꯏꯕꯁꯦ ꯃꯧꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯍꯅꯨꯕꯤꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯑꯉꯥꯡ ꯑꯗꯨ ꯏ ꯀꯥꯕꯒꯨꯝ ꯇꯧꯏ ꯑꯁ ꯃꯑꯣꯡ ꯀꯥꯗꯦ ꯃꯣꯏꯁꯨ ꯑꯕꯣ ꯅꯪ ꯃꯧꯁꯤꯡꯅ ꯊꯤꯅ ꯉꯥꯡꯂꯝꯂꯤꯗꯣ ꯁꯥꯎꯅꯤꯡꯗ꯭ꯔꯣ ꯄꯣꯠꯅꯒ ꯊꯥꯅꯤꯡꯗ꯭ꯔꯣ ꯑꯩ ꯊꯥꯒꯦꯁꯤ ꯏꯕꯣ ꯀꯔꯥꯏ ꯄꯥꯟ ꯃꯔꯦꯜꯗꯣ ꯄꯤꯔꯛꯑꯣ ꯏꯕꯣ ꯑꯩ ꯊꯥꯒꯦ ꯏꯕꯨꯡꯉꯣ ꯈꯟꯅꯔꯀꯥꯟꯗ ꯊꯥꯅꯕꯗꯤ ꯇꯣꯈꯥꯏꯅꯅꯦ ꯁꯤ ꯑꯣꯏꯅ ꯄꯨꯔꯛꯏꯅꯦꯍꯦ ꯅꯪ ꯊꯥꯔꯨꯒꯦꯔꯣ ꯀꯗꯥꯏ ꯊꯥꯒꯦꯅꯦ ꯑꯦ ꯁꯤꯗꯤ ꯂꯩꯇꯨꯝ ꯉꯥꯛꯇꯅꯤꯅꯦ ꯉꯝꯗ꯭ꯔꯦ ꯁꯤꯗꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯏ ꯃꯅꯥ ꯑꯗꯨ ꯍꯥꯏꯖꯤꯟꯗꯅ ꯂꯩꯊꯠꯂꯤ ꯑꯉꯥꯡ ꯑꯗꯨ ꯅꯥꯕꯅ ꯁꯨꯒꯠꯂꯝꯃꯤ ꯃꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯤꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯕꯨ ꯊꯤꯕ ꯂꯦꯞꯅꯗꯦ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯁꯨ ꯊꯤꯕ ꯂꯦꯞꯇꯦ ꯃꯅꯦ ꯑꯗꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯃꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗꯅ ꯑꯋꯥꯕ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯀꯞꯁꯤꯟꯅꯩ ꯊꯤꯅ ꯆꯍꯤ ꯍꯦꯜꯂꯛꯂꯦ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯁꯤꯔꯝꯂꯅꯤ ꯁꯥ ꯀꯩꯅ ꯆꯥꯔꯝꯂꯅꯤ ꯍꯥꯏꯗꯨꯅ ꯈꯟꯅꯔꯛꯂꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯤꯕ ꯇꯣꯛꯅꯔꯛꯂꯦ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯑꯉꯥꯎꯕꯒꯨꯝ ꯑꯣꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯆꯤꯡꯂꯦꯟꯅ ꯎꯃꯪ ꯑꯃꯗ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨ ꯁꯥ ꯑꯃꯠꯇꯁꯨ ꯊꯦꯡꯅꯔꯝꯗꯦ ꯎꯍꯩ ꯋꯥꯍꯩꯅ ꯃꯄꯨꯡ ꯐꯥꯅ ꯆꯥꯕ ꯌꯥꯕ ꯃꯇꯝꯁꯨ ꯑꯣꯏꯔꯝꯗꯦ ꯆꯤꯡꯂꯦꯟ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯑꯩꯕꯨ ꯀꯩꯝꯇ ꯐꯥꯗꯅ ꯄꯨꯗꯅ ꯌꯨꯝꯗ ꯍꯜꯂꯗ꯭ꯔꯥꯅꯦ ꯑꯁ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯩꯊꯦꯜꯗ ꯀꯩꯃꯇ ꯌꯣꯟꯗ꯭ꯔꯗꯤ ꯐꯥꯕꯒꯤ ꯑꯅꯥꯕꯗꯤ ꯀꯃꯥꯏꯅ ꯌꯦꯡꯅꯤ ꯑꯗꯨꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯃꯅ ꯋꯥꯡꯂꯕ ꯎꯆꯥꯎꯒꯤ ꯃꯇꯣꯟ ꯑꯃꯗ ꯃꯕꯨꯛꯅꯤꯡꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ ꯃꯁꯤꯒꯤ ꯑꯆꯧꯕ ꯎꯆꯦꯛꯁꯤꯅ ꯈꯣꯡꯕꯁꯦ ꯍꯦꯛ ꯇꯥꯔꯒ ꯏꯁꯥꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦꯕ ꯑꯗꯨꯒ ꯁꯥ ꯀꯩ ꯑꯃꯠꯇꯁꯨ ꯎꯕ ꯐꯪꯗꯦ ꯃꯁꯤꯕꯨ ꯀꯔꯤ ꯎꯆꯦꯛꯅꯣ ꯁꯥ ꯐꯥꯕ ꯐꯪꯗ꯭ꯔꯒꯗꯤ ꯎꯆꯦꯛꯁꯦ ꯑꯣꯏꯅ ꯐꯥꯔꯒ ꯄꯨꯈꯤꯕ ꯍꯥꯏꯕꯗꯨꯅꯤ ꯆꯥꯎꯁꯨ ꯐꯅ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯜꯂꯤ ꯃꯁꯥ ꯑꯁꯤꯅ ꯃꯁꯥ ꯄꯨꯝꯕꯁꯦ ꯈꯨꯝꯖꯤꯟꯗꯨꯅ ꯇꯣꯡꯕꯅꯤꯅ ꯀꯔꯤ ꯎꯆꯦꯛꯅꯣ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯎꯁꯤꯁꯨ ꯋꯥꯡꯃꯟꯈ꯭ꯔꯦ ꯐꯅ ꯀꯨꯏꯅ ꯆꯤꯡꯂꯦꯟꯅ ꯁꯥ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯥ ꯑꯃꯠꯇ ꯐꯪꯈꯤꯗꯔꯦ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯆꯤꯡꯂꯦꯟ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯆꯤꯡꯂꯦꯟ ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨꯗꯁꯨ ꯁꯥꯎꯕ ꯍꯦꯜꯂꯛꯏ ꯐꯔꯦ ꯅꯪꯅ ꯈꯣꯡꯂꯤꯈꯩꯗꯤ ꯑꯩ ꯉꯁꯤꯁꯨ ꯀꯩꯝꯇ ꯐꯥꯕ ꯐꯪꯂꯔꯣꯏ ꯑꯗꯨꯅ ꯅꯪ ꯑꯣꯏꯅ ꯐꯥꯕ ꯇꯥꯔꯦ
Jinglenna magi lirung ten adu lauthokuna chawruba uchek adu tamna kaplami. Uchek adugi yet thangba masada panduna uchek adu taraklami. Laimai yoramdaida usa amada palami aduga amo taraktuna laimai da tai. Jinglen haraubana loire chensinduna uchek adu pamkhatpaga uchek adugi masa pumba masak yamna phajabi nupi amagi saglon olaklami. Aduga ucheki chawruba masa amaso palami. Nupi adu mapi tana kapladuna momon sunoi. Jinglen swai lawi yamna nungsiba ma phauna nupi dugi mapi taithoi. Kaino masi aina uribasibo uchek la mira laira. Aibu kamai tawne? Uchek nupi aduna karigino nangna aduk yamna pakhalibaduba hojikti nangna pambada phanglaba natro. Aibu puro aduga machet semduna yolo nangi awabado koknanaba. Ai lale ai nangbu kangani nang siba yadi aibu ngakpiyo. Soklaba tena palaba aina kaptana nangna karigi kaplibano. Ai puduna yola roidro aibu chara roidro. Ai nangbu charoi ai nangbu haloi. Ngasi haiba numit asidagi ai jiba panba mata halaroi. Lao ai nangbu kangani e. Jinglenna uchek nupi adubu pamkhatuna yumtana puduna chelami. Adubu mi khainadi achaubu uchek ama phakre haiduna khanarami. Jinglenna yumda puraktuna kaptuna mamaga mapagada uchek adu kanbinaba hairami. Mamaga mapaga su ingak ngakre. Jinglenna uchek nupi adu phamungda hifalami. Mamana hidak semlai. Mapana hidak sing adu Jinglenna tai. Tena paliba adu karamna lauthokani asokpa mafam adu karamna hidak hapkani haiduna takpirami. Uchek nupi adu wabaga nabaga na hipthakre. Jinglen mamaga mapaga da wari tamduna kapli. Bungo, Jinglen kapkunuse. Laina tamba malak jasani. Laina tamlamgadoriba sibu karino mapa. Aidi wakhalga mata thoktre. Aikhoine piklingi matamda tarakpa, urakpa, masa panba mi haibado. Ngasi isagi tena panduna purakpa asida. Aidi kibana pakhatpana loire. Helai, ichana soikiba lankiba yaurabasu. Mama aingonda oina awaba pibiu ko. Mama, tumi lairo. Nangi na tawaduda icha ase hena warani. Adugi saru nupi macha asigi. Sana mahi khurumduna magi punsibu kanbina bahaisine ikhoibo. Mama aduna laning tau sana mahi khurumduna nupi adugi punsibu nirami. Asumna numidang duma uchek nupi adu senarami moi ahumna. Nongalakle uchek nupi adu anabu pumba loina pharamle. Masada tena panbagi dakpham machet ama phawba leiramdre. Ima hoi babu hoidi aigi inakta loina tumdana leiramedana. Ima, baba, mai mingdubu kai haiba. Jinglen haiba ngum tawdaine. Jinglen, hawgalo nongaline. Moi ahumdo hawgalakle uchek nupi adu masak maktaw yamna phajana kheng laungna leirambadu ubada moi ahum adu pakhatpa khara pharami. Ichadi kaisu tawdredana. Asokpa adusu amata udrene. Ichabu lairo taibang miro. Ichana lankiba kayado ngakpiyu ko. Ichada pigadaba awaba pumba mapa aingonda oina pibiyu ko. Uchek nupi aduna Babadi hanadagi naduna lairisidi. Kamaina nachanupagi maralbu babada kamai pidoino. Adu oiraganane mama aingonda pibiyu. Ichadadi karimata tawbiganu ko. Imadi hanadagi atuk sonna lairi. Sida kamaina nachagi maralse imada pigani. Adudi mamaga mapaga aigada ichada pigadaba maral cherakto pibiyu. Kaigino Nachanupasida atuk yamna nushiribasibo. Mana migisu mama mapa macha masu maya mama halibadudi. Moishu imaga pabugana macha nungsibagumna nushiramgani. Mama macha mapa kainabase kaplamgani. Uchek nupi adugi wasingdo tabada Jinglenna magi lirungten
ꯁꯥ ꯇꯥꯅꯅꯕ ꯊꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯇꯨꯅ ꯊꯨꯗꯦꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯈꯨꯔꯨ ꯀꯨꯜꯂꯒ ꯐꯝꯊꯔꯗꯨꯅ ꯃꯔꯥꯜꯒꯤ ꯆꯩꯔꯥꯛ ꯄꯤꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯆꯤꯡꯂꯦꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯗꯨꯅ ꯆꯤꯡꯂꯦꯟꯕꯨ ꯉꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯉꯁꯤꯗꯒꯤ ꯁꯥ ꯎꯆꯦꯛ ꯑꯃꯨꯛ ꯍꯟꯅ ꯍꯥꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯍꯜꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯅꯨꯄꯥ ꯑꯍꯜ ꯈꯔꯅ "ꯆꯤꯡꯂꯦꯟ! ꯆꯤꯡꯂꯦꯟ ꯍꯧꯒꯠꯇ꯭ꯔꯤꯕꯣ? ꯀꯔꯤ ꯂꯩꯔꯦ ꯆꯤꯡꯂꯦꯟ ꯀꯧꯕꯗꯤ?" "ꯏꯃꯥ, ꯆꯤꯡꯂꯦꯟꯅ ꯉꯔꯥꯡ ꯎꯆꯦꯛ ꯑꯆꯧꯕ ꯑꯃ ꯐꯥꯈꯤꯕꯗꯣ ꯂꯩꯔꯤꯕ꯭ꯔꯥ ꯆꯔꯥ ꯑꯃꯇ ꯂꯧꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯦ." "ꯆꯠꯈ꯭ꯔꯣ ꯆꯠꯂꯨꯍꯦ, ꯀꯗꯥꯏꯗꯒꯤ ꯎꯆꯦꯛꯅꯣ? ꯂꯩꯇꯦ ꯂꯩꯇꯦ." "ꯏꯃꯥ, ꯃꯃꯜ ꯍꯦꯟꯅ ꯄꯤꯖꯒꯦ. ꯆꯤꯡꯂꯦꯟ ꯑꯣꯏꯅ ꯀꯧꯊꯣꯛꯄꯤꯔꯛꯎꯅꯦ, ꯃꯥꯒ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦꯅꯦ. ꯏꯃꯥꯅ ꯋꯥꯈꯜ ꯇꯥꯔꯔꯣꯏꯅꯦ." "ꯅꯣꯏꯁꯦ ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯕꯗꯤ..." "ꯏꯃꯥ, ꯑꯩꯒ ꯋꯥꯔꯤ ꯁꯥꯒꯦꯁꯦ. ꯏꯌꯥꯝꯕꯁꯤꯡ, ꯎꯆꯦꯛ ꯑꯗꯣ ꯊꯥꯗꯣꯛꯈ꯭ꯔꯦ ꯉꯔꯥꯡ ꯑꯗꯨꯝ." "ꯍꯦꯔꯥꯗ, ꯅꯪꯅꯕꯨ ꯎꯆꯦꯛ ꯊꯥꯗꯣꯛꯈ꯭ꯔꯦ ꯀꯥꯏꯅ? ꯌꯥꯔꯦꯁꯦ, ꯁꯠ ꯄꯨꯊꯣꯔꯛꯑꯣ, ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯔꯨꯗꯣꯏꯅꯤ." "ꯑꯁꯦꯡꯕꯅꯦ ꯏꯌꯥꯝꯕꯁꯤꯡ, ꯊꯥꯗꯣꯛꯈ꯭ꯔꯦ ꯉꯔꯥꯡ ꯑꯗꯨꯝ." "ꯌꯥꯔꯦꯍꯦ ꯅꯪꯁꯤ ꯃꯕꯥ, ꯀꯔꯥꯏꯅꯣ? ꯀꯥꯏꯗ ꯂꯩꯒꯦ? ꯃꯃꯜ ꯍꯦꯟꯅ ꯄꯤꯒꯦ ꯑꯩ." ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯃꯨꯡꯗ ꯆꯪꯉꯒ ꯌꯦꯡꯉꯨꯅꯦ, ꯏꯟꯊꯣꯛꯈꯣꯅꯦ ꯆꯤꯡꯂꯦꯟꯗꯣ. ꯑꯉꯥꯡꯅꯤꯅ ꯃꯕꯨꯛ ꯐꯝꯕ ꯂꯥꯛꯃꯟꯗꯦꯍꯦ, ꯃꯊꯟꯇ ꯂꯣꯏ ꯆꯥꯔꯒ ꯅꯕꯨꯛ ꯅꯥꯅꯅꯕ." ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯏ꯫ ꯆꯤꯡꯂꯦꯟꯅ ꯌꯥꯝꯅ ꯍꯥꯏꯖꯩ ꯃꯃꯥꯕꯨꯁꯨ ꯏꯟꯊꯣꯛꯇꯨꯅ ꯆꯪꯒꯦ ꯇꯧꯏ꯫ ꯆꯤꯡꯂꯦꯟ ꯃꯃꯥ ꯁꯣꯛꯂꯛꯄ ꯑꯗꯨꯗ ꯆꯤꯡꯂꯦꯟꯅ ꯃꯤ ꯑꯃ ꯈꯨꯄꯥꯛꯅ ꯍꯥꯏꯖꯤꯟꯗꯅ ꯊꯥꯏ, ꯑꯃꯅ ꯂꯥꯛꯇꯅ ꯂꯪꯈꯤ, ꯃꯃꯥꯅ ꯈꯥꯝꯃꯤ꯫ ꯃꯆꯥꯒꯤ ꯃꯤꯍꯨꯜ ꯈꯪꯕꯅꯤꯅ ꯃꯃꯥꯅ ꯐꯥꯊꯔꯝꯃꯤ꯫ ꯃꯤ ꯑꯅꯤꯗꯨ ꯇꯔꯪ ꯆꯠꯂꯤ꯫ ꯃꯣꯏ ꯑꯇꯩꯅ ꯍꯧꯒꯠꯇꯨꯅ ꯁꯝꯂꯒ ꯄꯨꯈ꯭ꯔꯦ꯫ "ꯑꯉꯥꯡ ꯑꯁꯤꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯃꯛꯇꯗ ꯅꯣꯏꯁꯨ ꯍꯦꯛꯇ ꯆꯪꯒꯦ ꯇꯧꯏ, ꯅꯥꯕ ꯅꯣꯏꯁꯤꯗꯤꯕ! ꯅꯣꯏꯅ ꯆꯪꯉꯣ ꯍꯥꯏ ꯅꯠꯇ꯭ꯔꯣ?" ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯅꯣꯛꯏ꯫ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨ ꯆꯤꯡꯂꯦꯟꯒꯤ ꯌꯨꯝꯗ ꯅꯨꯃꯤꯠꯁꯤꯃꯗꯤ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯦꯟꯅ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨ ꯎꯈꯤꯕꯒꯨꯝ ꯇꯧꯅ ꯇꯨꯃꯤꯟꯅ ꯌꯦꯡꯖꯩ꯫ "ꯆꯤꯡꯂꯦꯟ, ꯅꯪꯕꯨ ꯑꯩ ꯍꯩꯅꯗꯕ꯭ꯔꯣ ꯅꯣꯏꯗꯒ ꯂꯩꯕꯁꯦ? ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯎꯆꯦꯛꯀꯤ ꯃꯁꯥ ꯑꯁꯤꯗ ꯌꯦꯡꯂꯤꯔꯣ? ꯑꯗꯨꯏ ꯅꯠꯇꯦ, ꯅꯪꯁꯦ ꯃꯤꯔ ꯂꯥꯏꯔꯅ ꯌꯦꯡꯉꯤꯅꯦ. ꯑꯁꯦꯡꯕ ꯅꯪꯁꯦ ꯂꯥꯏꯔꯣ ꯃꯤꯔꯣ? ꯑꯗꯨꯒ ꯑꯩꯅ ꯁꯣꯝꯒꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯎꯈꯤꯕꯒꯨꯝ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ? ꯑꯗꯨꯒꯤ ꯌꯦꯡꯕꯅꯦ. ꯑꯗꯣ ꯃꯤꯡꯁꯨ ꯈꯪꯗꯦ, ꯀꯩ ꯃꯤꯡ ꯀꯧꯕꯒꯦ?" "ꯑꯩꯒꯤ ꯃꯤꯡ ꯂꯩꯇꯦ. ꯅꯪꯅ ꯑꯄꯥꯝꯕ ꯃꯤꯡ ꯑꯃ ꯊꯣꯜꯂꯨ, ꯑꯩ ꯌꯥꯏꯌꯦ." "ꯑꯩ ꯁꯨꯝ ꯅꯨꯡꯁꯤꯔꯛꯀꯗꯧꯔꯦꯕꯣ, ꯂꯥꯏ ꯑꯣꯏꯔꯁꯨ ꯃꯤ ꯑꯣꯏꯔꯁꯨ. ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯀꯟꯅꯁꯨ ꯆꯣꯡꯕꯒꯨꯝ ꯇꯧꯔꯤ. ꯑꯗꯣ ꯃꯥꯒꯤ ꯃꯁꯛꯁꯦ ꯑꯩ ꯎꯈꯤꯒꯨꯝꯗꯤ ꯇꯧꯔꯤ. ꯀꯔꯥꯏꯗꯅꯣ ꯅꯩꯕꯣ? ꯀꯔꯤ ꯑꯃꯨꯛ ꯈꯜꯂꯤꯅꯣ ꯆꯤꯡꯂꯦꯟ? ꯑꯩꯒꯤ ꯁꯛꯇꯝꯁꯦ ꯅꯤꯡꯁꯤꯡꯂꯤꯔꯣ? ꯅꯤꯡꯁꯤꯡꯉꯨ. ꯑꯗꯨꯒꯅꯦ, ꯑꯩꯒꯤ ꯃꯤꯡꯁꯦ ꯀꯩ ꯊꯣꯟꯁꯤꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯨ." ꯑꯁꯨꯝꯅ ꯆꯤꯡꯂꯦꯟꯒ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯕꯥꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯔꯥꯎꯖꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯤꯡꯂꯦꯟ ꯆꯦꯡ ꯍꯋꯥꯏ ꯊꯤꯕ ꯆꯠꯈ꯭ꯔꯦ ꯀꯩꯊꯦꯜꯗ꯫ ꯌꯨꯝꯗꯅ ꯃꯃꯥꯒ ꯃꯄꯥꯒ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨꯒ ꯂꯩꯍꯧꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯃꯃꯥꯅ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯒ ꯂꯥꯏ ꯊꯥꯎꯃꯩ ꯊꯥꯟꯕ ꯑꯗꯨ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨꯅ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯖꯩ꯫ "ꯏꯆꯥꯅꯨꯄꯤ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯪꯁꯨ ꯈꯨꯔꯨꯝꯅꯤꯡꯕ꯭ꯔꯣ? ꯂꯥꯛꯑꯣ, ꯏꯃꯥꯒ ꯄꯨꯟꯅ ꯈꯨꯔꯨꯝꯁꯤ." "ꯍꯣꯏ ꯏꯃꯥ." ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯒ ꯈꯨꯔꯨꯝꯕ ꯌꯥꯎꯃꯤꯟꯅꯩ꯫ ꯎꯆꯦꯛ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯃꯃꯥ ꯑꯗꯨꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ "ꯏꯆꯥꯅꯨꯄꯤ, ꯅꯪꯕꯨ ꯀꯅꯥꯅꯣ? ꯀꯔꯤꯅꯣ ꯍꯥꯏꯕ ꯏꯃꯥꯗꯤ ꯈꯪꯗꯦꯗꯣ. ꯑꯗꯣ ꯏꯆꯥꯅꯨꯄꯤ, ꯅꯪ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯩꯔꯁꯤꯗꯅ. ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯗꯦꯗꯣ. ꯑꯗꯨꯅꯅꯦ, ꯏꯆꯥꯅꯨꯄꯤ ꯅꯪ ꯍꯟꯈ꯭ꯔꯅꯨꯀꯣ." "ꯏꯃꯥ, ꯑꯩꯒꯤꯁꯨ ꯏꯃꯥꯗꯣ ꯑꯩꯅ ꯄꯤꯛꯂꯤꯉꯩ ꯉꯟꯅ ꯀꯥꯏꯅꯈꯤꯕꯅꯤ. ꯏꯃꯥꯒꯤ ꯅꯨꯡꯁꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ. ꯑꯗꯨꯅ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯅꯤꯡꯂꯕꯁꯨ ꯌꯥꯔꯔꯣꯏꯌꯦ ꯏꯃꯥ." "ꯀꯞꯀꯅꯨꯁꯦ. ꯏꯆꯥꯅ ꯍꯦꯛ ꯏꯃꯥꯒꯤꯗ ꯂꯥꯛꯂꯒ ꯂꯣꯏꯔꯦ. ꯏꯆꯥꯅ ꯌꯥꯗꯅ ꯏꯃꯥꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯐꯥꯔꯒ ꯊꯝꯕꯁꯨ ꯌꯥꯕ꯭ꯔꯥꯅꯦ? ꯂꯥꯛꯑꯣ, ꯏꯃꯨꯡ ꯆꯪꯂꯁꯤ. ꯐꯤ ꯏꯟꯁꯤꯜꯂꯨ. ꯃꯤꯅꯅꯦ ꯏꯆꯥꯕꯨ ꯎꯈ꯭ꯔꯕꯗꯤ ꯀꯩꯅꯣꯝꯃ ꯈꯟꯅꯔꯅꯤ." "ꯍꯣꯏ ꯏꯃꯥ." ꯆꯤꯡꯂꯦꯟꯗꯨ ꯆꯦꯡ ꯍꯋꯥꯏ ꯄꯨꯗꯨꯅ ꯀꯟꯅ ꯏꯃꯨꯡꯗ ꯆꯦꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯊꯣꯡ ꯊꯤꯡꯖꯤꯜꯂꯤ꯫ ꯃꯃꯥ ꯃꯄꯥ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨꯗꯤ ꯆꯤꯡꯂꯦꯟꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯟꯅ ꯃꯃꯤ ꯀꯌꯥ ꯁꯦꯡꯗ꯭ꯔꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯑꯌꯦꯛꯄ ꯂꯥꯏ ꯑꯗꯨ ꯄꯨꯊꯣꯔꯛꯏ꯫
ꯁꯤ ꯅꯪ ꯅꯠꯇꯕ꯭ꯔꯥ? ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯥꯡꯈ꯭ꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯑꯗꯣ ꯍꯥꯏꯌꯣ, ꯅꯪ ꯅꯠꯇꯕ꯭ꯔꯥ? ꯀꯔꯥꯏꯅꯣꯅꯦꯍꯦ? ꯃꯥꯜꯂꯤꯅꯦꯍꯦ, ꯃꯣꯏ ꯃꯄꯥ ꯃꯥꯟꯗ꯭ꯔꯦ ꯌꯦꯡꯉꯨꯅꯦ꯫ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯥꯏꯅꯣꯅꯦꯍꯦ? ꯁꯦꯁꯨ ꯁꯦꯒꯥꯏꯔꯦꯅꯦ꯫ ꯍꯣꯏꯅꯦꯍꯦ ꯃꯃꯥ, ꯌꯥꯝꯅ ꯃꯥꯟꯅꯩꯅꯦꯍꯦ꯫ ꯕꯥꯕꯥ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯕꯨ ꯃꯁꯥ ꯄꯥꯟꯕ꯭ꯔꯣ? ꯄꯥꯏꯕ ꯍꯩꯕ꯭ꯔꯣ? ꯑꯗꯨꯒ ꯁꯤꯗꯤ ꯃꯃꯤꯁꯨ ꯁꯦꯡꯗ꯭ꯔꯦ, ꯁꯦꯁꯨ ꯁꯦꯒꯥꯏꯔꯦ꯫ ꯑꯩ ꯀꯃꯥꯏꯅ ꯃꯥꯟꯗꯣꯏꯅꯣ? ꯆꯤꯡꯂꯦꯟ, ꯑꯩ ꯎꯈ꯭ꯔꯦ ꯍꯥꯏꯗꯣ ꯁꯤ ꯑꯣꯏꯔꯦ ꯅꯪꯅ꯫ ꯑꯗꯣ ꯏꯃꯥ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ꯫ ꯍꯣꯏ ꯏꯃꯥ ꯊꯣꯡꯂꯒꯦꯁꯦ꯫ ꯏꯆꯥꯕꯨ ꯀꯃꯥꯏꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯣ ꯀꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯣ? ꯃꯤꯅ ꯇꯥꯔꯒꯅꯦ ꯐꯥꯕ ꯑꯃꯨꯛ ꯂꯥꯛꯅꯅꯕ꯫ ꯆꯤꯡꯂꯦꯟ, ꯂꯥꯏꯗꯣ ꯌꯥꯝ ꯊꯨꯅ ꯁꯦꯒꯥꯏꯈꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯗꯣ ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯝꯃꯣ, ꯑꯩ ꯊꯨꯅ ꯂꯥꯛꯀꯦ꯫ ꯀꯔꯥꯏꯗꯅꯣ ꯆꯤꯡꯂꯦꯟ? ꯍꯩꯃꯥ, ꯆꯦꯟꯈ꯭ꯔꯦꯅꯦꯍꯦ ꯇꯧꯔꯤꯁꯦ꯫ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨꯅ ꯈꯪꯂꯝꯃꯤ ꯆꯤꯡꯂꯦꯟꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯗꯣ꯫ ꯆꯤꯡꯂꯦꯟꯅ ꯃꯣꯏꯒꯤ ꯈꯨꯜꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯑꯌꯦꯛꯄ ꯂꯥꯏꯁꯤꯡ ꯊꯦꯠꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯝꯃꯤ, ꯀꯩꯊꯦꯜꯗꯁꯨ ꯂꯣꯏꯅ, ꯑꯗꯨꯒ ꯍꯜꯂꯛꯂꯦ ꯃꯝꯁꯨ ꯃꯝꯂꯦ꯫ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨꯅ ꯆꯤꯡꯂꯦꯟꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯨꯃꯤꯟ ꯌꯦꯡꯖꯩ꯫ ꯆꯤꯡꯂꯦꯟꯅꯁꯨ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯃꯥꯅ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨ ꯃꯆꯥꯒꯨꯝꯅ ꯆꯥꯛ ꯏꯟꯕꯤꯔꯝꯃꯤ, ꯃꯄꯥꯅꯁꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯔꯝꯃꯤ꯫ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨ ꯆꯤꯡꯂꯦꯟꯒꯤ ꯌꯨꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯂꯛꯇ꯭ꯔꯦ꯫ ꯃꯃꯥꯒ ꯃꯄꯥꯒꯒꯤ ꯅꯨꯡꯁꯤꯕ ꯆꯤꯡꯂꯦꯟꯅ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯖꯕ ꯑꯃꯗꯤ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨ ꯎꯔꯒ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃ ꯐꯥꯔꯛꯂꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯈꯩꯅꯁꯨ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨ ꯎꯔꯝꯃꯤ, ꯑꯗꯨꯅ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨ ꯁꯨꯝ ꯂꯩꯔꯕꯗꯤ ꯆꯤꯡꯂꯦꯟꯒꯤ ꯌꯨꯝꯗ ꯑꯋꯥꯕ ꯇꯥꯔꯛꯄ ꯌꯥꯏ ꯈꯟꯗꯨꯅ ꯆꯠꯂꯒꯦ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯗ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨꯅ ꯆꯤꯡꯂꯦꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯈꯨꯔꯨꯝꯂꯗꯨꯅ ꯆꯤꯡꯂꯦꯟꯒ ꯎꯃꯪ ꯇꯝꯅ ꯊꯣꯔꯛꯂꯦ꯫ ꯆꯤꯡꯂꯦꯟꯒꯤ ꯃꯄꯥꯒ ꯃꯃꯥꯒꯗꯤ ꯀꯞꯍꯧꯔꯤ, ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨꯁꯨ ꯀꯞꯂꯤ꯫ ꯆꯤꯡꯂꯦꯟꯒꯤ ꯊꯃꯣꯏꯗꯨ ꯈꯨꯋꯥ ꯆꯥꯗꯅ ꯋꯥꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨ ꯆꯠꯈ꯭ꯔꯅꯤ ꯈꯜꯂꯨꯕꯗ ꯃꯕꯥꯅꯤꯅ ꯊꯣꯛꯂꯛꯄꯗꯨ ꯈꯨꯜꯒꯤ ꯃꯤꯈꯩꯅ ꯌꯦꯡꯅꯔꯝꯃꯤ ꯃꯤꯠ ꯀꯨꯞꯇꯅ꯫ ꯆꯤꯡꯂꯦꯟꯒꯤ ꯅꯨꯄꯤꯁꯦ ꯑꯣꯟꯊꯣꯛꯅ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯦꯗꯀꯣ꯫ ꯑꯁꯤꯅꯅꯤꯅꯦ ꯆꯤꯡꯂꯦꯟꯅ ꯀꯩꯊꯦꯜꯗꯒ ꯊꯣꯔꯛꯈꯤꯗ꯭ꯔꯤꯁꯦ꯫ ꯃꯥꯏ ꯅꯨꯄꯤ ꯑꯁꯦ ꯎꯈ꯭ꯔꯕꯒꯨꯝ ꯇꯧꯋꯤꯗ꯫ ꯍꯣꯏꯅꯦꯍꯦ, ꯎꯈ꯭ꯔꯒꯨꯝ ꯇꯧꯋꯤꯅꯦ ꯃꯥꯒꯤ ꯅꯨꯄꯤꯁꯦ꯫ ꯀꯔꯥꯏꯗꯅꯣ ꯎꯈꯤꯕꯗꯨꯕꯣ? ꯍꯩꯁ, ꯃꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯗꯨꯕꯨ ꯃꯥꯜꯂꯤꯗ꯫ ꯃꯥꯅꯤ, ꯑꯁꯤꯅꯤ꯫ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯈꯜꯂꯤꯉꯩꯁꯤꯗ ꯍꯩꯃꯥ, ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦꯅꯦꯍꯦ꯫ ꯏꯅꯤꯡꯊꯧꯗ ꯄꯥꯎ ꯄꯤꯔꯨꯒꯦ, ꯆꯤꯡꯂꯦꯟꯅ ꯂꯣꯏꯅ ꯁꯅꯥ ꯂꯨꯄꯥ ꯐꯪꯈꯤꯕ ꯇꯥꯔꯦ꯫ ꯆꯤꯡꯂꯦꯟꯅ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨꯒ ꯎꯃꯪ ꯌꯧꯈ꯭ꯔꯦ꯫ ꯑꯗꯣ ꯆꯤꯡꯂꯦꯟ, ꯅꯪ ꯑꯩꯒꯤ ꯃꯤꯡ ꯊꯣꯟꯕꯤꯗꯅ ꯑꯗꯨꯝ ꯀꯥꯏꯅꯗꯧꯔꯦꯀꯣ? ꯊꯋꯥꯏ ꯀꯧꯒꯦ, ꯅꯪꯒꯤ ꯃꯤꯡꯗꯤ ꯑꯩꯅ꯫ ꯊꯋꯥꯏꯗꯤ ꯀꯩꯒꯤ ꯀꯧꯗꯣꯏꯅꯣ? ꯃꯤꯡ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯆꯤꯡꯂꯦꯟ꯫ ꯑꯗꯣ ꯊꯋꯥꯏꯁꯨ ꯐꯖꯩ꯫ ꯅꯪꯒ ꯑꯃꯨꯛ ꯂꯥꯞꯅꯔꯅꯤ ꯈꯜꯂꯨꯕꯗ ꯑꯩꯒꯤ ꯍꯛꯆꯥꯡꯒ ꯊꯋꯥꯏꯒ ꯈꯥꯏꯅꯔꯗꯣꯏꯕꯨ ꯅꯤꯡꯉꯦ꯫ ꯑꯩ ꯋꯥꯕꯒꯨꯝꯅ ꯇꯧꯏ꯫ ꯑꯗꯨꯗꯤ ꯑꯩꯅ ꯆꯠꯈ꯭ꯔꯕꯗꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯗꯤ ꯀꯃꯥꯏꯅ ꯍꯤꯡꯍꯧꯒꯅꯤ ꯆꯤꯡꯂꯦꯟ? ꯅꯪꯁꯦ ꯌꯥꯝꯅ ꯁꯤꯡꯉꯤ, ꯑꯩ ꯆꯠꯈꯤꯗꯅꯕ ꯌꯥꯝ ꯇꯧꯏ꯫ ꯑꯗꯣ ꯆꯤꯡꯂꯦꯟ, ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯅꯤꯡꯗꯕ꯭ꯔꯣ? ꯈꯪꯅꯤꯡꯉꯦ ꯊꯋꯥꯏ꯫ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨꯅ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯋꯥꯔꯤ ꯂꯤꯔꯛꯏ꯫ ꯆꯤꯡꯂꯦꯟ, ꯑꯩ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯅꯤ꯫ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯅꯤ꯫ ꯃꯇꯧ ꯀꯔꯝꯅ? ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯁꯦ ꯍꯥꯏꯌꯨ, ꯃꯇꯧ ꯀꯔꯝꯅꯅꯣ? ꯎꯆꯦꯛ ꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯅ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡꯗ ꯃꯅꯦꯅ ꯑꯣꯠꯄꯤꯕ ꯃꯌꯥꯝ ꯊꯤꯅ ꯇꯧꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯟ ꯃꯄꯤ ꯇꯥꯅ ꯀꯞꯄꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯒ꯫ ꯑꯩ ꯀꯣꯅꯨꯡꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯋꯥꯡꯂꯕ ꯆꯤꯡꯗꯣꯜ ꯑꯃꯗ ꯀꯥꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯔꯒꯦ ꯈꯟꯗꯨꯅ ꯆꯣꯡꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗ ꯆꯥꯎꯔꯕ ꯎꯆꯦꯛ ꯑꯅꯤꯅ ꯀꯟꯕꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯎꯆꯦꯛ ꯑꯗꯨꯗ ꯑꯩꯅ ꯄꯦꯟꯗꯅ ꯆꯩꯈꯤ, ꯉꯥꯡꯈꯤ, ꯀꯔꯤꯒꯤ ꯀꯟꯕꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ꯫ ꯎꯆꯦꯛ ꯑꯗꯣ ꯑꯩꯅ ꯀꯞꯄ ꯑꯗꯨꯗ ꯂꯥꯏꯔꯦꯝꯕꯤ ꯂꯥꯏꯔꯦꯝꯕꯒꯤ ꯁꯛꯂꯣꯟ ꯑꯣꯜꯂꯛꯈꯤ, ꯑꯗꯨꯒ ꯑꯩꯕꯨ ꯊꯦꯝꯕꯤꯈꯤ, ꯑꯩꯕꯨ ꯁꯤꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ
ꯑꯩꯕꯨ ꯁꯤꯕꯒꯤ ꯃꯍꯨꯠꯇ ꯎꯆꯦꯛ ꯑꯃꯒꯤ ꯁꯛꯂꯣꯟ ꯄꯤꯔꯝꯈꯤ, ꯁꯤꯕ ꯅꯥꯏꯗꯕ ꯁꯛꯂꯣꯟ꯫ ꯍꯧꯖꯤꯛꯇꯤ ꯑꯩ ꯋꯥꯗ꯭ꯔꯦ, ꯏꯅꯤꯡꯇꯝꯅ ꯑꯇꯤꯌꯥꯗ ꯁꯤꯟꯕ ꯊꯨꯡꯅ ꯄꯥꯏꯔꯔꯦ꯫ ꯑꯗꯣ ꯆꯤꯡꯂꯦꯟ, ꯑꯩ ꯉꯁꯤꯗꯤ ꯑꯃꯨꯛ ꯋꯥꯔꯦ, ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯒꯤ ꯅꯨꯡꯁꯤꯕꯕꯨ, ꯅꯪꯅ ꯑꯩꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯖꯕꯕꯨ ꯀꯜꯂꯛꯆꯗꯨꯅ꯫ ꯑꯗꯨꯗꯤ ꯍꯜꯂꯁꯦ ꯑꯩꯒꯤ ꯌꯨꯝꯗ ꯑꯃꯨꯛ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯑꯩ ꯀꯃꯥꯏꯅ ꯍꯤꯡꯒꯅꯤ ꯊꯋꯥꯏ? ꯍꯣꯏ, ꯍꯜꯂꯁꯦ ꯆꯤꯡꯂꯦꯟ꯫ ꯅꯪꯒꯤ ꯏꯃꯥꯒ ꯄꯥꯕꯒꯗꯣ ꯑꯩꯒꯤ ꯑꯣꯏꯔꯒꯦꯀꯣ? ꯍꯣꯏ ꯊꯋꯥꯏ꯫ ꯆꯤꯡꯂꯦꯟꯒ ꯎꯆꯦꯛ ꯅꯨꯄꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯌꯨꯝꯗ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯍꯔꯥꯎꯗꯨꯅ ꯆꯤꯡꯂꯦꯟꯒ ꯎꯆꯦꯛ ꯅꯨꯄꯤꯒꯗꯨ ꯀꯣꯟꯕꯤ꯫ ꯁꯣꯝꯗꯅ ꯅꯨꯄꯥ ꯑꯃꯅ ꯅꯤꯡꯊꯧꯗ ꯇꯥꯛꯊꯣꯛꯄ ꯆꯠꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯌꯧꯗꯨꯅ ꯄꯥꯎ ꯄꯨꯝꯕ ꯇꯝꯗꯨꯅ ꯃꯥꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯨꯄꯥ ꯑꯁꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯄꯤꯈꯣꯍꯦ꯫ ꯍꯣꯏ ꯏꯅꯤꯡꯊꯧ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨ ꯐꯖꯅ ꯐꯨꯔꯝꯃꯤ, ꯑꯗꯨꯒ ꯁꯅꯥ ꯈꯔ ꯄꯤꯔꯒ ꯊꯥꯗꯣꯔꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨ ꯚꯥꯞ ꯇꯥꯗꯅ ꯁꯒꯥꯏ ꯁꯥꯔꯒ ꯁꯅꯥ ꯈꯔ ꯑꯗꯨꯒ ꯌꯨꯝꯗ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯒꯤ ꯐꯨꯔꯤꯕꯅꯣ ꯑꯗꯨꯒ ꯀꯔꯤꯒꯤ ꯁꯅꯥ ꯈꯔꯗꯪ ꯄꯤꯔꯛꯂꯤꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯑꯃꯨꯛ ꯍꯟꯅꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯤ ꯃꯔꯝꯗ ꯄꯟꯈꯤꯗ꯭ꯔꯦ ꯀꯅꯥꯅꯁꯨ꯫ ꯑꯁꯦꯡꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯥꯏꯔꯛꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯦꯛ ꯍꯦꯛ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯀꯞꯃꯤꯟꯅꯩ, ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯅꯦꯁꯨ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯐꯕꯤ ꯃꯅꯦ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯤ ꯃꯄꯣꯛ ꯑꯃ ꯄꯣꯛꯈ꯭ꯔꯕꯅꯤ, ꯃꯄꯥ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯃꯅꯦꯒꯤ ꯃꯅꯤꯡ ꯊꯨꯡꯖꯅꯕ꯫ ꯏꯄꯥꯒꯤ ꯃꯥꯂꯦꯝꯉꯥꯟꯕꯤ, ꯏꯄꯥꯅ ꯏꯆꯥꯒꯤꯗꯃꯛ ꯁꯦꯝꯂꯤꯕ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯕꯁꯨ ꯏꯆꯥꯅ ꯆꯠꯈꯤꯕ ꯃꯐꯝ ꯈꯨꯗꯤꯡꯗ, ꯏꯆꯥꯅ ꯂꯩꯔꯨꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅꯇ ꯂꯩꯕ ꯑꯣꯏꯌꯨꯀꯣ ꯏꯄꯥꯒꯤ ꯃꯥꯂꯦꯝꯉꯥꯟꯕꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥ ꯍꯧꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯆꯤꯡꯂꯦꯟꯒꯤ ꯌꯨꯝꯗ ꯆꯤꯡꯂꯦꯟꯅ ꯁꯦꯟꯅꯖꯗꯨꯅ ꯆꯤꯡꯂꯦꯟꯒꯤ ꯃꯃꯥ ꯃꯄꯥꯗ ꯀꯦꯖꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯆꯤꯡꯂꯦꯟꯒ ꯎꯆꯦꯛ ꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥꯂꯦꯝꯉꯥꯟꯕꯤꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤꯔꯝꯃꯤ꯫